Manipur Top Channel की माइकई की मरुओबी ई पाउसिंग मियामना थमजगी अहानबदा कंगला पाउदी की लखसरगा सेंट्रल फोर्स की थौंग लान ngak libra natragana sakot libra mafam khangthre कंगला पाउ एडिटोरियल मियामना थमजरी illegal migrants in Kukizau narco terrorists in India की अरोइब ngamkhai te leiribi state Manipura landadun state asigi manungda kuki singweba tongwan ba lebak siam bokhona ribasida central forces na lawriba thaudang na miyam na penadri Central Forces, military amasung paramilitary singna laibak ki apunba sakta mamadi miyam gi punsingak na bhona bagi mahutta landara khiba lamentuan ba sing oina ngak sen mamadi area domination domina bagi thabak sing su tharakli ba sina maram oiraga Central Forcing gi mayokta miyamna lebaki bani Manipur gi apunba sakta ngak liba miyamna Central Forcing na thazaba lairakthri basi makoibu thazlaki ba Central Government ki maphamda su thazaba lairakta bagi khudamni Mirebak masa hingsa ke tambagi masas puba horapam khangdaba khulai matik sa na pai ba mi khuzo mana malem gi lebak singi manung da lanmi gi mapangal kanbam oiriba India government na landara khiba singak sen ba made minung sigi miyengna yeng liba sigi nunggeba aron ba kari laibaki no haibado miyamna sapsana khangdokna ba honaba mathautai Manipur ge miyamna masi khangmangamdrabadi lal gi saiting mayuk na ba hengalakani karigumba lakshalaudaba thoglabadi furup asigi apunba saktam kai khibasiyai miraiba masa terrorist kuki singna yelhomi mitei miyam gi mathakta apapa makhal gi lal khu khulai nongmai bom amadi drone sizinaduna nongthak amasum leikha ani degi landa aduna mitei misa miyam hatpa tupagi thabak sing chatharakpa matamda leiba amasum miyam gi punsi ngak sienna ba lakiba Central Force na tumina yengduna leiba tarbadi matau kramna miyamna makhoi gi mafamda thajaba thamang ngamgadoribno Tha taraga mapan phajilaklaba lal asida Central Force na miyam gi mafamda ulakiba thawong singdagi miyamna lamdam asidagi Central Forcing hankro haibigi kholau laurabasu India government na makata na forcing thajilakiba singna landarakiba singna nongmai sindon onsinbigi mohot yengdunu lerakli karigoma state force amadi khulngak pasingna landarakiba singda khut hananaba hotnarakpa matamda makhoina thingba ayet apan pibigi thawgoksing masing khangdana sathaduna lagi masidagi miyamna Central Forcing gi thawong amadi thawsil apian na plerakibani ngarang December 19 gi kuki terrorist na Imphal East district ki sana sabi amadi thamna pokpi sandi khongbal dagi mitai khunja singi mathakta atarakham leitana landarakibaduda police personnel ama khulngakpa ama asu apanangki loinana mafam adugi khunmi sing sapagadaba mafam singda hongdohanki landarakhiba sing mayungna duna lakshinabagi dama ahenba state force sing mafam adula sangsilakpada matamda mafam aduda han lerama Central Force sing athingma pihibagi wathu adu anabu wathu nati phibam asi yauraba phawbada Central Government amari state lengaki mari leinabasingna tumini yengduna lefam thoklibra Mirei baki masa lamentuan mesingna India gi apun masaktam thugaina ba Manipur gi masta landarakli basida Central amadi state lengak na lawri ba thaudang sing peningai oidabadigi lengak ta miyamna thajaba leitri haibasi lengak na khangdabgum leithokli ba sigi poloida aphaba phal phangani thajadi lamentuan mesin kuki narco terrorist sing singdagdagi mitai singna khundaba khumgangi tuan mafam singda lal kai hauduna atat akham leitana nongmai bong gi akan balanda sathrakpa matamda khulngak pasing amadi state force sing landa du ngak thokna ba natragana control tona ba mafam sing aduda sanctionana ba hona ba matamda Central Forces amadi paramilitary force singna lambi mayaida Casper garina singba Khamjindun state forcing gi gari thingba madi khunja miyamda nongmai chindol onsinduna aki akhang pibigi thabak sing chathaduna lakli haujiksu thawong asi makhata na sathariba asi lamdam asida laukthokta president rule thamlabra haibigi sauna singna leiri Central Government Manipur gi apunba sakta mamadi miyam gi punsi lanthum ngak sienana bagi mingda thajilaki ba Central Forcing na landaraki ba singoina ngak sien baduga marebak maramna bungak sieliba Yelhomi mitei singna oina nongoi sindol onsinbigi thawong sing chatharibasi makhata na sathaduna leirabadi Manipur gi apunba sakta mamasu miyam gi punsi ngak leirabadi Manipur gi apunba sakta mamasu miyam gi punsi ngak senu ngamdabagi phibamda leirakpa yabagi singna ba leitabanati Manipur wathoki matangna Central Force masing thingamdana thajilakhiba singna landarakhiba miraiba masa terrorist ngak sena bara natragana maraiba ngakliba sing lakshinna bara haiba Kangla pau editorial ma'am han special content mo na thamjari makasa tharak poina to pau mana NIT Manipur kanna na bohona bna miyam na mateng pangbiu
PWGMC unification NIT Manipur kannanaba honabada miyamna mateng pangbiyu haina kanglai party PWGMC unification ki PRO singkhai ngaman thadorakpa siol amana haidi siol sin hai kunai sigi tungda horakadaba mairoi singi da makhalaga lamphel laiba NIT Manipur si mapu panaba register amadi ma ki khuchabi PA loinana oza kharaga manaraga tawningbara tawdun lairi hana pangthoki recruitment exam da unfair means sizinaduna masa masagi kanaba yengduna recruitment process da yauribe exam coordinator amadi members singna candidate kya pass thonki masigi khudam recruitment exam coordinator singi makara project toba candidate amabu pass thonki masida sunatana exam result haidokpu numita pass tobadi yawgadaba candidate khara register exam coordinator register gi PA na call message tawduna unaba laknaba hairki madura candidate khara masagi merit ta pass tawbusingdigi pass tawbusingdi sakhidi masagi merit ta pass tawkiba candidate khara duna office ta join tawrabasu charge sinnadana thamli khudamoina hairabada nauna join tawraba assistant register amabu mirai duna account gi maramda knowledge sunglai litaba computer engineering oza amabu assistant register finance ki charge piraga magi apama mongna salai duna leidi recruit exam asi director masana yamna fazana tawge khalabasu register sina maki khuchabi oza kharabu exam coordinator amadi invigilator tahanduna mobile ki khuthana question kya lik uhenduna magi candidate sing pass thonki masigi matangna su minna uhoba complaint torak leiri aduba exam si loiraba matamna su candidate amatana outside ta question pubi yabalati question sing adu whatsapp ki khuthana lik oibigi khudam ai khuda leiri masi punamak register na sip invigilators oibaga loinana masagi sana bo oza kharaga manaraga pangthokiba exam oibana question ayamba whatsapp ki khuthana lik oibani lori bade register officer asina DDO oibigi power sizinaduna ma ki mari mata mayam ama thabak hapsinba amadi NIT gi rule and regulation gi wangmada MU da leiba register asigi quarter da security personnel mari manga sahi amagi mamangda personal staff on sizinaba quarter asida NIT gi oina thadrakpa maintenance ki sel kya quarter gi fencing barrack toilet amadi CCTV camera na sungba ministry gi ayaba yauduna saronal palla kunthraram arembada mangankhre register amadi ma ki khuchabi oza kharaga manaraga kanglon gi wangmada civil repairing workers mayam ama angakpa mongda purchase order thokduna bill kya kaithokre asiguma mayam sina maram oiraga anoba development oibigi muhutta contractor gi bill phawa pithokpa ngamdabagi maram amasu oiri asiguma maram chadaba NIT institute asigi sel kya manganduna tawningbada tawduna leiriba gengomlaba thawong asi muthanabagi panamda amadi tungi yumbi oirakadaba kaya puthokpada achauba thawdang lawgodoriba NIT asibu kannana bohanabada leibak mayam amadi mari leinaba manipur lengana mateng pangbiu mathakta thamkiba wafam sing asigi maram chaba khudam sangdam sing party da leibaga loinana thaba asya thariba register PA purchase cum exam coordinator finance officer singbu athuba matamda party da paw phawraktrabadi action lawgani haiden su paw sida makhatana phongdorakli makasa tharak point tendak pa to paw muna haukiba tha sigi kunga taruk ki ahingda ukhul district ki singai PS na konba phungcham khulda leiba miwe ma ki yumda masagi se yankhai ga mangaram suraba paurei khuldagi rangpui thing basung apok palai khidraba malasui asum ko miwe ma makhong maina salaga siduna leramda haidi police ki pauna hairi bana laikhidraba miwe mamana bani ga loinana phungcham khulgi toini pam jemik ko miwe ma ki yumda yu thakmina duna party tawkhibani haidi yambu jimingna party loiraga imungda sangduna tungkhraba matungda laikhidraba miyoisi mai tiktuna lehobani haidi adobo jemiki masanupi amana khulgi mapam amada christmas ki kumai yaururaga mayumda halakpada laikhidraba miyoisi makhongda maina saklaga wakhal taadana lerama thengna khibani hane su pausna makhatana thamli loinana maki maina saklamlaba makhongda ising haijilaba phawda ma kawbuda khumlakhidabani hane su paumna makhatana phongdorakli atop paw mana Manipur Bangladesh amasu Myanmar gi refugees sing na Mizoram saitheng phangle hadi Myanmar Bangladesh amadi Manipur gi irang na maram oraga Mizoram da refugee sangsilakpa gi saitheng mai unari lanjalakpa mioi lising ni fugani thura Mizoram na sangja phamlauduna leidi hanisu paw mun makhatari agency ki paw mun hairi bana
Myanmar amadi Bangladesh ta thokliba tangdu leitadaba thawdoksingna maram oiraga Mizoram da refugee kaya marum leptana sangsilakli masidanatana Manipur da thokliba violence asina saitheng mayokna halaba internally displaced person kaya amasu Mizoram da sangsapam lawri Yamlona Balaibak the Tokliba crisis Amadi Manipurgi Irang Maram Moiraga, Mia listen Nifuguni Toy Lomna, Housing Power the Mizoram the Sons of Hamloduna lady. Masidanata the Mizoram the Sangshilakiba Miamargi, Lanmi Sangarom Susahi Zanawari Tad Amuhana, Masagi Lebak, Halan Kibasule Krabanana, Paumuna Makatana Fundokli Atopa Paumana. Numay kap na balep kraba matung the Indian Army amasung Central Force ki masing yam laba kangbu sing thawdok thokliba mafam sing the operation sathanaba sangsin ki ngarang operation ki update security force ki kangbu aduna sangsin ki duna thana pokpida ko ki militant sing landarak padi ngak thokna ba laidiba mitei sing ki bunker sing thugai ki maitai khul sing da numay kap tharakliba kangbu district ki manung sanba uyok sing da security personnel sing adu sangsin bagi mahutta Simon ko ki khulom da sangsin ki hari Thasgi Kungamari dagi houna Laitana Nomayamadi bomb sing kap tharagli bo yok sing da satpagi muhutta Samuel Kuki Kulom da sangshin kiba adusu Kunadu Yokshin Mangam Kidi Hari Pawge Likun sing hai Kuki Kunadu Yodringari Yamlaba Mio sing Maru and Kuki Nupishin Irang Hauduna thing badagi Central Force Kangbu do Halaki and so Pawmun Makatana Fondokli Atopa Mapalamgi Pawmana Punjab की एक्सीडेंट तरुक सिरे कुन है सोले पंजाब की बंथी डिस्ट्रिक्ट बस अमा थोंग की रेलिंग होंगवारम मतुंग ड्रेन अमर तसिनमदगी मियोय निपान सिखिबग लोइना अतोप कुन हेनबना सोकले हाइना पुलिस तं सि फोंदोखरे प्राइवेट बस अदु पैसेंजर निफुग मंगा हेना पुरगा लाकपदा थौदो दु ngara नुमिदांग वैरम बंथी डिस्ट्रिक्ट की सिंगवाला खुंगंग थोखिबनि हाइनासु मकोइना फोंदोखली Bathinda gi Deputy Commissioner Sakut Ahmad Pariyam sum Senior Superintendent of Police Amit Kondal Naki bus adu kan thorak wana maramoidana atopa mai kei digi lakpa truck amaga thengaina badana hot thengaina dana bohona bada driver na control ngam hauda badigi thaudo do thokibu oiram bai haina thajanari haidi tendana sumna mayam da thamjaram ge duga hausiko inati mayam pau simatang asa lusinjarage masum mayam pura no update ngaminasi